Ngarang numidang Kangpokpi district ki Champhai da leiba Tokpa Naga village ki yum tararom amadi church ama mai Thadoklamba gi thawong adu Liangmai Naga Council Manipur na akan bamong da condemn tawrakli. Liangmai Naga Council Manipur na Thadorakpa cherol amana hai ngarang chatharakiba attack adu kuki narco terrorist singna mara leijadraba khunja singda atamnana target tawduna chatharakpa attack ni attack aduna maram oiraga khunja sing pukning leitana leiba ngamhandre amadi lamdam asi lo leitaba amagum oihale thawdok thokliba mafam adudagi panglap laptana security force kaya leiribani adubo security force na kanba ngamdriba asi laibak thibani ngarangi attack aduda chenaba khudingmak mari leinaba singna phagatuna Matik chaba chairak pigadabani thawdok aduga mari lainana matik chaba investigation chathahanbiyu amadi manak nakna leiba security personnel sing adugi mathakta inquiry chathabiyu khul asida leiriba khunja sing ngak senaba security gi akanba checksin thawrang lokhatbiyu amadi thawdok aduna maram oiraga amang ata thokraba imung singda mateng pangbaga loinana compensation pibiyu hainasu cherol asina makhatana Phongdorakli